Yan hanmak kada mangan media bu yang biri ba nung si jara ba chen nau simpun nama mangan media ye host oi jari ba Nobu Kumar kay samna ikut lo na duna mayam punung krum jari mangan media yang haraw bu numit amadi kari no ngalang nimita mapui bungogi wahi ase ni lising amada ya hunbi kiba ai koi gi ngasi gi mangan media gi imung munung punang mapu ngam kai letana thagat jori amadi haraw bu phondok jari ngasi fajaraba numit asida mapui bungona ekoi da pida biba yam chaur ba thudang ama pi haibu di kaino haibu bu mapui bungo lo na hingliba nangi aigi thangoi nungda leriba mapui bungo wahi singada ngasi di ahing boy na thokuna hanglaba atia da wahi da tholak thokhiduna mi khudi magi thamoi nungda thamoi gi thongjin da yaiduna 이bungo mahaki wahi dugi tabak tawna ba ngasi mo bungo tharang tawire tagat jono pundukjari loina na ngasi nimita nungsijaraba zoomda madi mangan media gi mangan Christian media YouTube te yengbiri bichinaw singpurna ma Prabhu Jesu Kristana ingthaba harawa nungaiba yaifaba pibiba oishno loina na mangan media bu yengbiri ba ipa ipal ima ibil ise isal isil inaw iri ita iri kai iri cha punamak pui kai khumna jabagalona na uchchabagalona na ngasi numidangi thorom ekoi lanthokna ba thorang tawjage akoi speaker so ekoi video do on to video bani singjori adu loina ekoi thoromasi hongna na ekoi thorang tongsi loina na yembir puram pung khelitna thagat chori amadi haro pudoksari odi gasi ekoi ngasi gi numidang ngasi gi speaker asi Sanamacha ni Kumbigi Adugumlava Sunki is now member of Adu. At the same time, he's also presenter of MPS Kumbi Adugi Adugumlava Sunupagi Yana Chava Todang Lubiriba Gai Kumatik Charava Ekui Gay Sanamacha Matamasi Shinatagi Matam Lubisi. Yam nungaijare Sigumlava Hazaraba Mangal Mediana Sin Langdana Koi Nahasinggi Oiba 45 years Koi Nahasinggi Khonjel Aidana Koi Pastor Nobo Kai Konuju respected Pastor Nobo Busu Yahan Ham Takachari Loinana Pauji to Christabu Takachari Akoi Gitauramasi Haudopi and Damtis for the Yahan na Apoy Bible patok ting mamang da so sang yaminase taibang bulay samba mapoy bungo lain taw na sige na meksida na sa matam pinabiba kabuan na sa na keriso ay panati ado pa na kitawain loy na bitan na sa haidok sa na sil na sa pati mo na yan tamina na taway gitabak tok sa ba amadi bungo na ki tawul mapung pabian pang Jesu Kristo tagachari amen. Sigum laba pajarba sigum la numitangi matam sida matik sadraba ehaku sorgi apu wapau sandukna no bida makta tanja sab matam a privileged time irpusi ai kita makta di yamna yam harabzai aduwa ai adugum laba pau picture madinate adubo sorgi wahi share to kusida ina wahi yamna tena aina kaisu yamna sangna lokcheroi yari mauke akoina 20 minutes sida ina loisin dana bohna jakni adna ojikti angonda pibiram laba sugum laba hajarba topic ama angonda angasigi numita angon tambi si Jesu Amuk halakini edna mase hence si Matthew chapter 24, 37 to 44. And the Acts chapter 1, 11, 1 to 11. See what the pyramid. And then Matthew chapter 24, 37 to 44. See am sangi. Adu masih patok sage. Hey ma'am, tamina se. Matthew chapter 24, 37 to 44. Adu moina ko pona matam aduk tong lagadu nimit adu pungja adu mapanatna sargadu masanupa adu nasu kana matana khangde adu gumba no hagi haktak to kibugumna
migi masani pada amuk lenglakpa adu adugumna oigani adu bising isaw adugi mamangda no hana hijawdugi manungda sangba numit adu phawda makhoi sa thaktana nupa nupi lohongdana leirame ising isaw adu laktana makhoi punamakku manghan kiba phawba khanglamdabugo nami masani pa aduna amuk lenglakpa adu adugumna oigani matam adu lobukta nupani legani adu amuk igani amam thanakani nupi ani phau sakli taktana legani amabu pogigani amabu thanamne maramadna mising khangdana layu maramdi asi kari nimitta nakhoi prabu lenglakani haibana khona khangde maram adu manamku masikangu maramdi ramba lakado patamadu adu yumbuna khanglam labadi mahakna mising khangdana magi yum adu busagun torum loidabani maramadna makoi maramaduna nakoina su tawrang tokdana layu maramdi nakoina khangdaba ungpamda migi masana ba lenglakani aya aduga amuk bakon chatpaki tabak bakon chatpaki tabak hari black sige Acts chapter 1 to 11 asi ai masi pa matam si yamna sangragni matam tian bagi maramna adan ngasi ginumita Jesu nam lenglakani haibisi matang asi kuna pa matamda kuna Matthew da ina patok chi basi Matthew hairib lairik pasigi matang da haipatang Matthew ki maram da haipatang haijage Matthew haibisi aikoina Bible Matthew hairib lairik asida aikoigi Prabhu Jesu Krista asi pokpadagina siba phaugi manungda wari asi mage 33.5 years si mapung pana masida pen upa pangi maki miracles kaya mahakna sahi trying sub matam da mahakna anga kotabuk tokiba mandagi mahakna ana basingu paniba mandagi mahaki anga kotabuk ya maram drakha haidi singa drakha mai olang kiba asiba sigu hengal kiba ya maram masakin maramudra Matthew direct sita ke enoi babu karima mitai babu ari ba walep na ba haidi Old Testament oti dekina thang tharak ba adugum laba asida walep khraba haibadi masida hai kher budik makse haidi ba New Testament sida kuna thungi adu haidi ba portion sing wai sing oding mak asi Matthew haidi ba direct asida haubudagina loi babu Jesu gi wari asi yawi maramadna Matthew matang haibetang hajarabde Matthew asi akoina Saint Matthew ergo khangnei the Matthew naiba Wapaogi asi masi akoina including synoptic gospel hairgasu haini synoptic gospel hairabda Matthew Mark Luke and John hairiba lairik mari asigi manungda Matthew hairiba lairik asi mathi hairiba lairik ase asin yana hanba synoptic gospel laibadi manaba haibane Matthew di yawdu Mark di yawdu Luke di yawba adugumdana masigi yana hanba iba author aji jiski maram de recording tawroge ma jeki be sorgi thawngoi biraba di sorkam sin bro mi Matthew ai lairik asida pen mai seng na pen yaw adu Matthew si akoina New Testament sigi manungda yawriba koigi New Testament sigi synoptic gospel da ahanba ma aina mahang ke loina na amuk Mark si Nazareth poki Israel airiba Nazareth asit Israel Nazareth asita poki loina na maki maming je Saint Matthew harga sukang nei adagi Matthew Galilee harga sukang nei adug mahang asiki base koigi first century sida Heropolis Ethiopia relies in Salerno Italy sida mahang asiki aduga Matthew si among the 12 disciples within the 12 disciples manungda magasi amakatni magasi Saint Matthew hariksu khangni adana hairiba lairik asida mapung oiba
ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯖꯤꯁꯨꯅ ꯄꯣꯛꯄꯗꯒꯤꯅ ꯁꯤ ꯐꯥꯎꯕꯒꯤ ꯋꯥꯍꯩ ꯑꯁꯤ ꯈꯨꯗꯤꯡꯃꯛꯁꯤ the resurrection ꯍꯥꯏꯕ ꯑꯃꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯦꯡꯂꯛꯀꯗꯧꯕ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯉꯣꯟꯗ ꯊꯝꯕꯤꯔꯝꯂꯕ ꯁꯤꯒꯨꯝꯂꯕ ꯐꯖꯔꯕ ꯑꯩꯈꯣꯏꯒꯤ ꯇꯣꯄꯤꯛ ꯖꯤꯁꯨ ꯑꯃꯨꯛ ꯂꯦꯡꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯅꯩꯅꯃꯤꯟꯅꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯃꯨꯛ ꯂꯦꯡꯂꯛꯄ ꯍꯥꯏꯕꯁꯤ ꯀꯔꯤꯒꯤ ꯃꯔꯝꯅ ꯂꯦꯡꯂꯛꯀꯗꯧꯔꯤꯕꯅꯣ ꯅꯠꯇ꯭ꯔꯒ ꯀꯔꯝꯅ ꯂꯦꯡꯂꯛꯀꯗꯧꯔꯤꯕꯅꯣ ꯃꯁꯤꯕꯨ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯈꯟꯕ ꯌꯥꯏ ꯑꯗꯨ ꯈꯟꯕ ꯌꯥꯏ ꯑꯗꯨꯕు ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ kari haitare sayondana lakri incarnation ni haidana lakraba akhoi ram laikraba krishna leiriba andi tongan ba ya maram ama dharma ki sinchu leiri hairiba sing asi da akhoi krishna hairo poklamme incarnation oiramba yai oiramjabe adubu poklam matungda amuk satkhirba matungda amuk halakani haibisiti akhoi amatta akhoi pande adubu only Bible sida ko only Holy Scripture the mention here masida mention to udidi masida palli udidi kaino bo Prabhu Jesu Christ se mahak asi pokani haidana hari wallet no hai anu wallet no basida akoina thungi aduga Prabhu Jesu pokre andigi mahakna tabak yamram tawramdana mahakna mahakna honarmi aduga mahakna sir matungda khamnung lebakta pawda sangdana masida hairibasi ising jawadugi mamangda no hanna jawadugi manungda sangba numit adu pawda mokan chadan takna lermi aitana hair akoina luhongdana chadana takna no hagi haktakta pawda haktakta pawda akoina kari haibata makoina pungning hongdadana leiba matamda aidi Prabhu Jesu Christana matamda makoi punamak hatkre haibadi nohagi matamda haiba madugi matam adugi rain dugi matamda akoi khudingmak se prithivida leiriba mioi khudingmak tu si haina hai maduda supnagi mi pan khak aduga sa sing jora ani akoina khang ngawi ebse akoina khang ubo pangi Bible da ubo pangi hairiba matamda sigra matung sidasu hairiba miosing sidi haibi endabi maramna ai sona makoisi work matam sida amuk Prabhu Jesu kun sira matungda khamnung lebak te sangdana makoi da makta wanomi aidana khamnung lebak chu bungona yaurure taibang pan chu joy tawre aduga asibadagi chu hingale adana maram adana Prabhu Jesu Krista asina amuk lenglakado maram asi karigino aibasi akoina asauba is a big questionable ama oiri achouba wahang ama oiribani adubu aikoina masi lakani haibise Prabhu Krishna lakani haibise akoina amuk yeng matamda first Peter chapter 4:17 asida akoina yeng matamda Jesu amuk lenglakpada matamda while adu sogi imung manungsing digi haukani haina Peter iblaira kisida akoina upani first chapter 4:17 asida akoina ubu pangi madudi amuk Prabhu Jesu Kristana lenglakpa matam sida Christian way kraba ekoi khuding mak ase masidagi akoi while se hoba while je hoba targati ekoi Christian way riba hujik sogi tung ilibni aitana akoi lairi khuding mak se akoi keno tawgadra akoi soidna mak rapture adu de yawgadra Prabhu Jesu Kristana ekoi ku kanbigani aitana mong pam khuding mak ti ye akoi bu haugatkani me khuding ma aina tawkiba aranba madigi aina sorgi da makta kari tawki apaw sandokibra sorda pi laita matam da ina pikibra aina kari tawki khuding mak adu soidna akoina ugani ai madu da akoi yawba pangadra aitana akoi hangba yabu question am and Prabhu Jesu Christa is soidin lakadu matam asi akoina Matthew chapter 24 ki asida akoina khuding hairiba chapter asi pana pa matamda akoina uba pangi madudi mi masana pa adu tenglak pa haidana akoina Matthew chapter 24 gi 29 asi akoina uba pangi
adugumba awabagi numit adu hek lathok lab matamda numit na mangal pira ro mamsin gani thana amuk mangal pira roi thawon chaksina yadagi tarkani haidana masida aduga pangal masigi atyagi pangal kibikpo nik hangani haidana masida bible da aseng balairik asite idana asi takli maramaduna isil nauksa akoina prabhu jesu kristana amuk lenglakadaba haibasi akoina singnagumsi akoina singnagadaba nate akoi taseng na vividly we have to decide akoina ngai gadaba akoi lasabe Matthew chapter 25 ki asida ahubdi pam taragate lasabi taragi pandam ado akoina lasabi taragi pandam asida edobuge abubu asing bi lasabi manga ama asing aduga apang bi lasabi manga mayaw adna borla kadabu du lasabi manga tara adugi manungda manga amadi how haptuna makoina bordu ngaina nugudamakta makoina kiedna honadna adigi bordu okna nebudamukta makoina thawrang tawdo pen phangi maramdana chilnausa adugumdana lasabi tara adugi manungda manga amadna how haptuna makoigi ahin suppa makoina lakadau matam adu khandabagi maramna jisuna lenglakadau matam adu khandabagi maramna makoina bor adusu lakani habi matam du kisan abi makoigi matung ina makoida haide maramadana makoina lakadau numit adu makoina tanja matam adu haide bagi maramna makoina tasengna ngaibani adubu tara manga amati makoina maduki thopsa hokdaba haiba tare ko hawai hokdaba thopsa hokdabi maramna makoina thawdu ita thaw khara kakta ko jo pujage hojik bola kadawre ko yam sire na thorang langokdabi maram langi pise selokdabi maramna makoi awa phamda mai mutna bor atun ok matamda makoi ya hokre mapangi asikpa amamba kada makoi le hore maramadna asigumduna ekoina su Prabhu Jesu Kristana amuk lenglakpase Quran bagi matawgumna lakani haibane sida koi Matthew chapter 24 gi sida mesen khangdana layu 24 gi keno sida kena yengmata ragati 43 de adum oina mukku asi khangu maramdi Quran ba lakadaw matam adu yumbuna khanglam labadi mahakna mesen khangdana magi yum adu sagun tawhalam loidabni haida maramadana thawrang tawdana layu ai maramadana thawrang tawdana layu akoina khangdaba pungpamda Prabhu Jesu adu lakani adu hojik si akoina masigi prophecies tawrambagi matung ina akoina hojik khangba ngamre taibang pan asida tawai daba corona virus laktana mi kya kunsi tamsingnate adu danatna laina kya lakidori loinana taibang pan asida koi phawlok sang nong su sang khan kaidna hojik is khagi ecological balance achibu khana sibu kairedna ko develop masi kaiba haitare ko masi mathak makha onar aba haitare hojik matam masi ingkamdagi matam asidi yamne ingba matam october thagi matam da pen piingeda hojik pujala matam si oibni adu hojik matam dadi ingbo kaya ingre adana khan kairak matung ina akoi nong subi sang wale nong chudre adudagi akoi phawlok ki timing da akoi nong chusile sina maram oidana akoi awaba madi masana madi huran mi singi mamit potoktana ai hingnam damakta adagi kari tawbage bu sigumba kaya si angakpa asi taibong pan sida tolakani aduga amuk kari habage bu akoi Matthew chapter 24 ke 24 da yang dabdi maramdi Krista sasena bamsung maramde Krista sasena basing amasung isorgi wa tatopasing thokani aidna masida hai maramadna hairiba kudingmak asi juar hagani madigi awa anang thokani masida chaktang ba thokani jaramaga lan choknagini haibasi Jesu Kristan lam dai matam adu koirakle haibasi akoina khangbaga loina na lan ki piche setna
ngasi lenglakadoriba Prabhu Jesu Kristana lenglakpada aikoina madugi rapture matam andi maptik mangan galoina na Prabhu Jesu Kristana taibung pan asite lenglak matam da manal ahan pok matam dadi asukumatik tuon na pokpudo ngasi amuk ani suba second coming ngasi lak matam dadi mahaki panggal galoina matik mangan galoina all authority of this world and heaven will edit him maki supernatural oiba adugumla powerful oiba almighty oiba gi matik mayaya adana soidana ngasi akoi mahakna lak matamda lenglak matamda Prabhu Jesu Kristana lenglakni habsi akoina khangba darkar lei akoina hairiba hiram sing asi thoklaba loiraba matamda haibako apawa pawasi ningthau lebaki apawa pawasi jakon makta khangnanaba malem sinma tungna sandokni madu loirabada aroiba adu lakani haire sinma tungna pithibhi gi sin tungna isor gi apawa pawase tholebaki apawa pawase sinma thungrebo maramadana Prabhu Jesu Krista lakadu matam adu asuki matik nakle maramadana isin laupsingna soidana akoi hairiba jisun lak matam sida ko yahokse na first Peter gi chapter 5 ki aita mention khangu chektina cheksulu nakoi gi yaknaba diabol na charam na ronong sagumna kanagumba bu sakhok na nabgi damakta koi chatli yedana masida hairi Matthew chapter 5 ki 8 masi mission khangu ai bisi yawi ko ado kana Bible gi mafam atai verse tongan mafam da kana kari ai batare apin yenglabati hairi bum mission khangbu matang Jesu na lakadu siki matang asi apun mai sing yawe maramadana isil nausa masigi matam yamdre maramadana koi ngasi Jesu na lenglakadu matam ase akoi haurang tokdana leisi akoi matam Kristu hajaba ekoi kuding maksin seng hangbado matam adu labukta thabak ani subudo ama pukatkini haye dalan madagi fi suringai da amana pukatkini haye amana lehogni haye sigumba kya si ekoi da khangan ba sina maram moidana ekoi soidana sarga kaba namna naba jisun lakpa ani subul lakikini haye se ekoi hadu loina koina lasabi taragi pandam Matthew chapter 25 ta yauriba adugum lasabi taragi pandam asinggi adugum na koin oisi aikoina Jesu lakba koina ngaisi Jesu na lenglakpa to akoina thorang togdana laiba oisi yedana ngasikna mita bibikraba Jesu na amuk lenglakpa hairiba wapawase masi haibetna aina yamna mapung phada goirabsu khajitang aina mayamgi mapumda share togjabadan haidokraba khuding magasi sona abiribsing khuding mak akoi mayamgi thakte sona bor pibesano amen Yang thagat chori hawa phumok chori nasigi numilasda mapui bungona chanbiduna mapui bungona yamna ningthi jaba ko ge speaker mai ko gi tukda pibire yamna ngokli tina thagat chobani amadi hawa phumok chabani loina nasigi nimidang sida speaker na thambiramba opa osigi manungda chenmei selamadi kaino haibabo Jesu Krista soidana lakani magi second coming lakani lakpada thajaba singing manungdagi hana wayen ba hogani maramaduna laisabi taragi manungda laisabi manga gumna asingba dugumna koi oi hause aduga imangda angakpa kudum sangeng kaya tholakadori haibasu thambirame loirana tongan ba lena makhan aduga koi ecological climate change to pa satang thorlaba yuwa hananaba tongan ba climate tongan ba kaya tholakani haina haibirami aduga loirana mapui mona haibo wahayase thunglagani adugo nangai gi thajaba hanthaba yade aigi Jesu Krista haibase aigi kani mapune haibase setna konduna mahak lakpa ngairase upau thambiramba ke Sanamacha gi mathakta isona bor marang kaina bibi bo isono adugo loirana ngasigi nimidang sida yengbiri bichanaw singyu tutta yengbiri mungsim bichanaw simpona mak ngasigi oinadi mangan media gi hoso ideriba Nobo Kumar ke samna iroi loiboina kaina nabagi ayaba longjabagalana ikut onadana program asi loisinjari tabiri bi ingri khode mai solo bormana kana pi boisono me ampuna mak matang